Wari asi haudringegi mamangda mayamda wafam amatang sengdokjage. Konthozam yekdo writer na typing mistake oirakpadagi soikibani mangangdo khangan bahaina oigadabani soidaba ngamdaba miyoiba leite aikoina subab oizahodre mado masima mayamda ngakpina bahaijari wari makha chathajaraklage. Masak lotpa miyoi anina asongba maraktagi ningthaurelbo phariba miyoisingdo mathang phuthaba haurai. Ningthaurelbo hatnaba yathang pikiba misak ado magi miyoising mathang leimaida tukhrabada khonglei thuna chensilaklaga ningthaubu hatnaba honarakpada masak lotpa miyoi ama jangsilaktuna nupadubu phuthakre. Haisingna nupadugi ngaksamda thang thamduna lenghandana leihankre. Araiba misak na ningthaurel mabu pulliba singdo nanthokchaduna mabu kanbiriba misaktugi nakta leptuna leirei. Pamtruiga themsuiga so masak lotlambado hangdoklaga jangsilakpada manakta leiriba misakto kanano khangningna yenglakpada mamai haidoragle. Mabu kalliba misakto liklai oirambada ningthaurel ngakpana khamthengle pakhatna hangli. Aigi nausalaidi ma kadaida jatkhravage ma awafamda takrabra. Liklaina nupadubu pamtruida insilaga thangdu makhumda hapchilaga nangi nanaw nupado sana konung yoramlani. Khudong thiba taraba mayamba kanbagi mahut mathwai hingnaba chenkre. Aigi inawnabo thajaba ngamde ningthaurel themtruina magi marupki thajaba matau kohalei. Chenkre salaito aikoina nangbu kanba chatse haibna pato masu yawpane adubu chenkre mayamba nangbu nungshitaba mankrene awafamda taraba nangpo hundoknamba ngamkre. Ningthaurelbu phariba nupa aduna makhoi machin manawsu nungsinate karamda khoibu nungsiba ngamkane noina maitei ningthau macha asibu kanpa lakpase ai yam ngakhrene ma kitamak na khoidi ai bu khuthae. Pamtruina nupadubu khupakna thai nangsu ngasa aingonda khutthapatudi aikhoi ani khatapatudi matudi ka nangna hana khutthapane aingonda nangna aingonda tinsitpadu adu krikira ai puna khoina phupada machai pungona aigi mi changpatudi todi toksinabane thok athokipda makhoine khoipu haw haina chaipane. Pamtruing ngamdo nupadubu thadorakli saugat patauda ingthana wangangle matu takri saupam leibro aidi saupane moina khoibu sittamne akhoi ti mi no sittaba yate akhoibu sittaba mi ka leimina bari ngamkhraroi akhoi soi khoi gi lamta leiba moi su moi gi lamta leiba ma ki mafam da leija sana mutu dai khoina penkini atopa mai khoina khankhraroi. Wafam sida pamtruida thawai warai pisam sukthaduna nupadogi lengbalda khut thamduna adubu khanba yapro laiba kairaga mina haraukani natin yonaraga wangang khroko kai khrapa matamta tungki miyoina thamoi kutum sukadaba thabok tawgumsiko kai khraba likli amuk samchinba lobane aikhoina namduna samjillabaso samnafamda mari khradi adom leikani mi ki oikraba kapo tampa aikhoi gi mitna upa phangtrabasu aikhoi gi oirami tabada thamoi khutum supaniko mato khangna chatkro. Nupado khumla kidri pamtringam na mukka suina taptharaga nupado wakhal tahanna bohonari nang sukhankro aikhoi gi fazaraba sana lebak Manipur se mina line su kalakpane mado maknuko mina aikhoi gi lampu munna bohonarakpane maduda aikhoi na hu kamsinbane aikhoi si apang bukang gupni maitei mina hu kamsin palaute nakhoi aikhoi ti mina apang pani khantuna khulai oina season pane makhoi na aikhoi na khoi ponu shivana teko Manipur ima ki lamsita po pampane aikhoi gi phajaba asit poni mi kamne matu kri ki khangte aikhoi ga makhoi gi horak phamanarabade kari gi makhoi gi lamta aikhoi bu koksin tuna thampi de aikhoi gi Manipur da kari gi moi gi lampu pushilakti mina sana pokokto loina upangamte Manipur to pune moina mikaba aikhoi pu Manipuri puti moina nusipangam tabane. Nupado wakhal khantabagum tori matang jare khallaga liklaina amu nupado da wahi khara hairi nangna sauri maitai na aikhoi da how haina kawi haiduna how aikhoi da how ko bada kari da saupam leibage maitai da maitai ko bada kari gi saupam leibano Pangal da pangal kaubada karida saupam leibage mayang da mayang kaubada karida saupam leibage
ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯗ ꯃꯩꯇꯩ ꯀꯧꯕꯗ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯩ, ꯄꯥꯡꯒꯜꯁꯤꯡꯅ ꯃꯈꯣꯏꯗ ꯄꯥꯡꯒꯜ ꯀꯧꯕꯗ ꯆꯥꯎꯊꯣꯛꯆꯩ, ꯃꯌꯥꯡꯗ ꯃꯌꯥꯡ ꯍꯥꯏꯕꯗ ꯁꯥꯎꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗ ꯆꯥꯎꯊꯣꯛꯄ ꯉꯝꯖꯗꯦ, ꯁꯥꯎꯅꯤꯡꯕ ꯄꯣꯛꯆꯩ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨꯔꯥ ꯍꯟꯊꯅ ꯈꯜꯂꯤꯕꯁꯦ? ꯃꯤꯅꯔ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯦ? ꯅꯈꯣꯏꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯍꯥꯎ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯈꯩ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯑꯩꯈꯣꯏꯕꯨ꯫ ꯃꯩꯇꯩꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯂꯥꯎꯕꯒꯨꯝ ꯍꯥꯎ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏ ꯍꯥꯎꯅꯤ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯒꯗꯕꯅꯤ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗ ꯑꯀꯟꯕ ꯁꯍꯨꯝ ꯑꯃ ꯌꯩꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯥꯛꯂꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯍꯟꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯂꯤꯛꯂꯥꯏꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯉꯥꯡꯂꯛꯏ꯫ ꯃꯤꯅ ꯄꯤꯁꯤꯟꯕ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯄꯦꯟꯊꯣꯛꯀꯅꯤ? ꯑꯩꯈꯣꯏ ꯆꯤꯡꯃꯤꯅꯤ, ꯆꯤꯡꯗ ꯇꯣꯡꯕ ꯍꯥꯎ ꯃꯆꯥꯅꯤ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯕ ꯉꯝꯊꯣꯛꯁꯦ꯫ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗ꯭ꯔꯕ ꯍꯟꯊꯕ ꯐꯨꯔꯨꯞꯇ ꯄꯣꯛꯈꯤꯕ ꯑꯝꯕꯦꯗꯀꯔꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯗꯨꯅ ꯚꯥꯔꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯕ ꯁꯦꯝꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯂꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯄꯨꯝꯕ ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯅꯔꯤ꯫ ꯚꯥꯔꯠꯀꯤ ꯑꯆꯧ ꯑꯁꯥꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯅ ꯁꯦꯝꯂꯝꯕ ꯑꯥꯏꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯟꯊꯕ ꯊꯥꯛꯇ ꯄꯣꯛꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯝꯕꯦꯗꯀꯔꯗꯤ ꯑꯩꯈꯣꯏꯒꯨꯝ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯄꯨ ꯊꯨꯒꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯇꯤꯟꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯦ꯫ ꯃꯥꯒꯨꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕ ꯀꯌꯥꯒꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯈꯥ ꯆꯤꯛꯅ ꯈꯥꯡꯂꯒ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯁꯦꯝꯂꯝꯃꯤ꯫ ꯃꯥꯅꯗꯤ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯀꯔꯤꯒꯤ ꯃꯤꯆꯦꯜ ꯑꯣꯏꯗꯨꯅ ꯃꯤꯒꯤꯗ ꯇꯥꯡꯖꯔꯨꯒꯅꯤ? ꯂꯤꯛꯂꯥꯏ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯂꯦ, ꯄꯦꯟꯗꯕꯅ ꯐꯨꯟꯒꯠꯂꯛꯂꯦ ꯈꯅꯥꯎꯗꯣ꯫ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯐꯤꯖꯤꯕꯨ ꯁꯦꯠꯇꯨꯅ ꯃꯤꯒꯤꯗ ꯇꯤꯜꯂꯨꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕు ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯀꯅꯤ, ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯪꯖꯐꯝ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯂꯩꯔꯣꯏ꯫ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯝꯈꯩ ꯉꯥꯛꯆꯗꯨꯅ ꯍꯤꯡꯖꯁꯤ꯫ ꯃꯤꯒꯤ ꯃꯤꯄꯥꯜ ꯇꯥꯡꯒꯨꯝꯁꯤ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯃꯆꯜ ꯍꯧꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯂꯥꯎꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯕꯅꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯒꯨꯝꯁꯤꯕ, ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯆꯤꯡꯂꯣꯟ ꯃꯥꯄꯜꯗ ꯈꯨꯟꯗꯥꯔꯤꯕ ꯍꯧꯃꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗ ꯈꯪꯍꯜꯂꯝꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯍꯧꯃꯤ ꯄꯨꯝꯅꯃꯛ꯫ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯇꯞꯊꯔꯛꯏ꯫ ꯃꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯪꯊꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯀꯅꯥꯁꯨ ꯊꯣꯔꯛꯂꯣꯏ꯫ ꯃꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯍꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯠꯅꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯉꯝꯈꯩ ꯉꯥꯛꯂꯕꯗꯤ ꯀꯔꯝꯅ ꯌꯦꯛꯅꯕ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯉꯝꯒꯅꯤ? ꯅꯈꯣꯏꯁꯨ ꯈꯜꯂꯨ꯫ ꯍꯥꯏꯅꯩ ꯂꯝꯗꯝ ꯈꯨꯗꯤꯡ ꯃꯅꯤꯄꯨꯔ ꯏꯃꯥꯗꯤ ꯃꯆꯥ ꯅꯨꯡꯁꯥ ꯄꯣꯛꯄꯤꯅꯤ꯫ ꯍꯧꯔꯨꯅꯨ, ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯅꯨꯡꯁꯥꯁꯤꯡꯗꯣ ꯍꯧꯒꯠꯂꯛꯂꯕꯗꯤ ꯌꯦꯛꯅꯕ ꯃꯔꯣꯜ ꯂꯨꯞꯀꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯂꯣ ꯏꯃꯥꯒꯤ ꯃꯆꯥ, ꯅꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯂꯣ ꯅꯣꯡꯁꯥ, ꯅꯈꯣꯏꯁꯨ ꯅꯣꯡꯁꯥꯅꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯣꯡꯁꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯌꯦꯛꯅꯕ ꯃꯔꯣꯜ ꯂꯨꯞꯍꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯆꯜ ꯆꯤꯡꯊꯅꯒꯨꯝꯁꯤ꯫ ꯅꯤꯡꯊꯧꯔꯦꯜꯗꯣ ꯇꯥꯝꯅ ꯎꯈ꯭ꯔꯤꯕ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯒ ꯊꯃꯣꯏ ꯅꯧꯊꯅ ꯍꯥꯏꯔꯛꯏ꯫ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜꯅꯤ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯁꯥꯏꯀꯣꯜꯅꯤ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯌꯥꯇꯥꯐꯝꯅꯤ꯫ ꯁꯤꯔꯣꯏ ꯁꯉꯥꯏꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯅꯣꯡꯏꯟ ꯆꯦꯛꯂꯥꯒꯤ ꯆꯥꯛꯇꯥꯐꯝꯅꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯏꯇꯤꯟꯐꯝꯅꯤ꯫ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯩꯄꯥꯛꯀꯨꯝ ꯅꯤꯡꯊꯤꯔꯕ ꯎꯃꯪ ꯂꯥꯏ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯍꯔꯥꯎꯔꯤꯕ ꯎꯃꯪ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯅꯣꯡꯃꯥꯏꯆꯤꯡ ꯆꯤꯡꯗꯒꯤ ꯁꯝꯊꯈꯤꯕꯅꯤ꯫ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯁꯨ ꯑꯇꯣꯞꯄ ꯂꯝꯗꯝꯅ ꯍꯦꯟꯕ ꯂꯩꯈ꯭ꯔꯔꯣꯏꯗꯕꯅꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ ꯏꯃꯥꯅꯤ, ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯕ꯫ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯕꯒꯨꯝ ꯑꯇꯠꯄ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯈ꯭ꯔꯦ,
awat palaiti hai bukidama sana le pa kawuni aikhoina wakhal thelupani apang poirubana ima bu kauthoknupani ima Manipur ki phiji bu set khaiduna puraklaga me ki mamada phachintuna tashin ki khallupa kaya ta panglam pano pamchui ngasi ta ke aikoi khonjel hauna lawkani aikoi hauni maitai kum isana isabu saktak pada chokthokani Manipur ima gi macha ahal haumi ni aikoi pongna ko lawkani matu ngamtrapa aigi thawai se mapu ki laikol da chatkhasano mapu bu pantuna wasakpani ne chatkhase machai bungo ningthorel pu sansa thong tuna pijage aigi khutna thong pige ai pamchui ma gi da toksin da poi da bro sansa tong bada hu mu haplade aikoi aigi maru midai ningthorel sikani ne themchui na phagi torakpani maduda themchui da nupaduna su phagi tori amai themchui machai bungo ki sansa to ko hu hapoi amai ki to oina ha khruke mabu phattaba aibo wakhal tan pagi ko nang ko mapu ki manak ta chatkro kri ramana haibse pamchui nokle makhoi punna nupaduna magi miyoi sing do onsinlaga laudun hairi oi apangpa aigi tung in pa pangbusa lakhro aigi sansa to tuhan khrase ko aikoi gi khunja singka cha se ngasi di phattaba aigi apha po oirak panumit ne yumtong kuting santom lanke cha da buko kana asu leloi lakhro aigi tung intro pamchui amai themchui aigi da lakhro ko nupaduna mang thaduna magi miyoi singa chatkhre hawzakta da makhoi mari do amana magi asok apan yingnari pamchui ka themsui gana mang thaduna chatli ningthorel na khwai gi tung da chatli magi mang da chatli bi liklai bulangnari jingeleisha nang diam sathirame thang ten hai bi oirami mailei lesna nongzum palgum awang bu thok da sat poire ngasi gi madausina aina nang bu hin hin na pamkre nang kari dau katro noi kilonta aina nang manushi haibse kri haibno ina lening chae liklain hairak pani mamai suklei lei thoraktana ningthorel na maroga khoiduna laknarak paduda sauning kumla kum haidorak pani ningthorel sunoktuna adudi ai nang manushi de haibo oramnida tangkhul lei sabi he meitai pakhang nang ngai kai tangkhul marol kyam khang bano ha maitai na tangkhul marol khang ba ya de haibo leibro yam khangida adugi haradi maitai pakhang aina tangkhul ningol nang manushi rubani na tangkhul na khoilam se ai gi ningol mawa infam ni haibadi tangkhul lei sabi nangi mapam lamdamni hayeng nang bo aina khut samlaga napam da pura lakpada nakhoi gi tangkhul marol khangradi ai karam lakadro angaubi liklai du mai fat on thorak laga khwang mitli maitai pakhang mai thaba tangkhul leisha nungsibi kari gi ai bu nungsibano pam de nungsibigano maitai pakhang na mai thai haina bo ide nungsibabu kari gi ai ho maitai pakhang mai thaba idine tangkhul ningol nang bu yam nungsiru re maitai pakhang ka khek ma ka thai maitai pakhang ikai khangdaba hai natro hoi madu khangbado yam phakre ningthorel heni irang tori adudi aisu kenom hainingkre haikroro tagiro tangkhul ningol tangkhul ningol tabi ningde nachindo umsin kro nangna se ngonda maitai pakhang haibado aidi am taningi tangkhul ningol ai saurakani machai bungo ko tumi lei hokro yambung ko kro ai gi seasona engonda machai bungo ko hidi yambung sumaina chinglap ko godaba narol khoirap tongna engonda yambung ko bodo taningkre liklai masamdo fatkalli suko ko kroi kari gi ko godro nang na haiba aidi ingadra iloi su in iloi nang kari tawgira engonda aikhoi tangkhul ningol di thamoi yam sengkre maidai pakhang gi tawsinna wanungsi bado yam munna khangkre tawsinna kano amok so haibige na lening chaye ai nang munungsi khidre tangkhul ningo tui kapet karino ai butin kanro kallidudi masidi nangna kalhan mani taning khidre mang du chatkhro ai tung da lakpige kang na khongba mankre sireda nupina nupagi tung da chat bahungne de ko mang da chalo nangbu senarage nungsiba nupana nungsibi nupi senabasa mahosani liklai marol kabok khoirak paduni henkre ningthorel gi thamoi bo inot hablakpa
ꯁꯥꯎꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯏꯁꯨ ꯃꯩꯇꯩ ꯄꯥꯈꯪ ꯉꯥꯎꯒꯅꯨꯀꯣ ꯈꯨꯄꯥꯛ ꯆꯥꯒꯅꯤ ꯃꯤꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯍꯦꯟꯒꯅꯣ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯣ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯕꯅꯦ ꯑꯃꯩꯒ ꯑꯕꯥꯒꯅ ꯇꯥꯔꯒ ꯁꯥꯎꯀꯅꯤ ꯑꯩꯕꯨ ꯆꯩꯒꯅꯤꯌꯦ ꯅꯪꯁꯨ ꯆꯤꯡꯗ ꯂꯩꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯅꯤꯡꯊꯧꯔꯦꯜꯗꯣ ꯀꯥꯔꯟ ꯍꯦꯟꯅ ꯇꯥꯔꯛꯏ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯏꯅꯂꯤ ꯂꯩꯁꯤꯌꯦ ꯃꯩꯇꯩ ꯄꯥꯈꯪ ꯏꯅꯂꯤ ꯅꯤꯡꯆꯥꯏꯌꯦ ꯂꯩꯁꯤꯌꯦ ꯅꯤꯡꯆꯥꯏꯌꯦ ꯇꯥꯡꯈꯨꯜ ꯂꯩꯁꯥ ꯂꯩꯁꯤꯌꯦ ꯃꯩꯇꯩ ꯄꯥꯈꯪ ꯅꯤꯡꯆꯥꯏꯌꯦ ꯂꯛꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯕꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯌꯥ ꯍꯤꯒꯠꯂꯒ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯆꯠꯂꯤ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯔꯪꯅꯅ ꯃꯩꯇꯩ ꯄꯥꯈꯪ ꯅꯤꯡꯆꯥꯏꯌꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏꯔꯦꯟꯗꯨ ꯃꯩꯔꯤꯒꯨꯝ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤ ꯃꯆꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ ꯁꯂꯥꯏ ꯉꯥꯛꯄ ꯃꯔꯨ ꯂꯨꯛꯅ ꯂꯦꯞꯂꯤ ꯈꯨꯠꯁꯦꯝꯒ ꯍꯤꯌꯥꯏꯅꯨꯒꯁꯨ ꯃꯄꯥ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯁꯂꯥꯏꯔꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯅꯈꯣꯏꯗ ꯀꯔꯤ ꯁꯤꯟꯅꯈꯤ ꯑꯩꯒꯤ ꯋꯥꯕꯨ ꯅꯟꯅꯥꯗ ꯍꯥꯞꯇꯕ ꯅꯉꯛ ꯀꯟꯕ ꯅꯌꯥꯝꯕꯒꯤꯗꯃꯛ ꯅꯄꯥꯝꯕꯝ ꯇꯤꯡꯊꯣꯛꯄ ꯉꯝꯗꯕ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯐꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯛ ꯅꯔꯜ ꯌꯥꯎꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯏꯅꯤꯡꯊꯧ ꯃꯥꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯗ꯭ꯔꯕꯗꯤ ꯈꯨꯗꯛꯁꯤꯗ ꯑꯩꯍꯥꯛ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯊꯥꯗꯣꯛꯂꯒꯅꯤ ꯏꯅꯥꯎ ꯁꯤꯖꯕꯨ ꯂꯩꯃ ꯃꯤꯡꯊꯣꯜ ꯍꯥꯞꯄꯤꯔꯣ ꯈꯨꯠꯁꯦꯝ ꯂꯩꯃꯅ ꯁꯂꯥꯏꯔꯦꯟꯒꯤ ꯑꯁꯥꯎꯕꯗ ꯏ ꯍꯥꯞꯂꯛꯄꯅꯤ ꯁꯂꯥꯏꯔꯦꯟ ꯑꯃꯨꯛꯁꯨ ꯃꯆꯥꯕꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯉꯥꯡꯂꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯏꯆꯥꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯁꯅꯥ ꯐꯝꯕꯥꯜꯗꯒꯤ ꯅꯪꯒꯤ ꯍꯛ ꯄꯨꯝꯕ ꯂꯧꯊꯣꯛꯂꯕꯅꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯐꯪꯍꯜꯂꯣꯏ ꯅꯪꯕꯨ ꯅꯪꯅ ꯏꯐꯝꯗ ꯆꯥꯃꯔꯛ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯣꯏ ꯅꯪꯒꯨꯝꯕ ꯅꯔꯤꯡꯖꯦꯜ ꯌꯥꯎꯗꯕ ꯃꯤꯁꯛꯅ ꯁꯅꯥ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯍꯩ ꯋꯥꯔꯛꯇꯕ ꯅꯪꯉꯣꯟꯗꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯃꯈꯣꯏꯗꯤ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯑꯗꯨꯅ ꯅꯪꯗꯤ ꯅꯄꯥ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯤꯇꯣꯞꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯃꯅꯤꯡ ꯊꯨꯡꯂꯕꯗ ꯈꯨꯠꯁꯦꯝ ꯂꯩꯕꯗꯣ ꯃꯕꯨꯛꯇ ꯅꯧꯐꯦꯠ ꯇꯧꯖꯩ ꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯐꯝꯁꯤꯗꯒꯤ ꯈꯨꯠꯁꯦꯝ ꯆꯠꯈ꯭ꯔꯕꯗ ꯍꯤꯌꯥꯏꯅꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯖꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯣ ꯀꯟꯃꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯇꯤꯜꯂꯝ ꯌꯣꯠꯊꯗꯨꯅ ꯈꯟꯊꯕꯤꯈꯣ ꯅꯅꯥꯎ ꯑꯩꯕꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯇꯥꯅꯤꯡꯗꯦꯅ ꯂꯝꯀꯦꯠꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯆꯥ ꯋꯥꯔꯛꯎ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒ ꯂꯩꯊꯣꯛꯏ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ꯭ꯔꯣ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯤ ꯃꯇꯤꯛ ꯏꯊꯛ ꯀꯥꯗꯨꯅ ꯅꯦꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯅꯪꯒꯤ ꯅꯆꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯃꯄꯣꯛꯁꯤꯗ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯁꯤ ꯁꯂꯥꯏꯔꯦꯜ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯅꯆꯦꯝꯁꯤꯅ ꯄꯣꯛꯄ ꯏꯆꯥ ꯅꯤꯡꯊꯧꯔꯦꯜꯕꯨ ꯁꯅꯥ ꯐꯝꯕꯥꯜꯗ ꯐꯝꯍꯟꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯤꯡꯗꯨꯅ ꯍꯜꯂꯛꯂꯕꯁꯨ ꯅꯆꯥ ꯃꯤꯆꯦꯜ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈ꯭ꯔꯔꯣꯏ ꯁꯥꯒꯩꯁꯤꯒꯤ ꯂꯩꯔꯤꯕ ꯄꯤꯕꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯈꯜꯂꯒ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯍꯟꯒꯅꯤ ꯁꯂꯥꯏꯔꯦꯟ ꯑꯆꯥꯛꯄ ꯃꯩꯔꯤꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯁꯥꯎꯕꯗꯣ ꯃꯆꯥꯕꯨ ꯆꯩꯗꯨꯅ ꯐꯨꯗꯣꯔꯛꯏ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯅꯣꯛꯅ ꯌꯦꯡꯕ ꯉꯝꯕ ꯑꯣꯏꯌꯨ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯕꯨ ꯀꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕ ꯃꯤꯁꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯅꯔꯥꯜꯗ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯕꯁꯨ ꯐꯪꯂꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯅꯤ ꯃꯗꯨꯗ ꯑꯌꯣ ꯍꯥꯏꯅ ꯆꯩꯅꯥ ꯈꯪꯂꯛꯀꯅꯨ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯆꯤꯡꯗ ꯆꯠꯂꯒ ꯌꯥꯝꯕꯨꯡꯕꯨ ꯊꯤꯔꯨꯒꯦ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯁꯂꯥꯏ ꯊꯕꯛ ꯈꯨꯗꯤꯡ ꯃꯇꯝ ꯌꯦꯡꯒꯗꯕꯅꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯒꯗꯕꯅꯤ ꯅꯪꯅ ꯁꯥꯒꯦ ꯊꯧꯔꯥꯡꯂꯛꯂꯤꯕ ꯖꯒꯣꯏꯗꯣ ꯄꯨꯡꯂꯣꯟ ꯆꯥꯗꯦ ꯃꯅꯥ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯇꯥꯏꯅꯐꯝ ꯈꯪꯗ ꯍꯤꯌꯥꯏꯅꯨ ꯃꯆꯥꯕꯨ ꯊꯤꯅ ꯆꯩ ꯊꯥꯡꯂꯦ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯁꯥꯒꯠꯆꯔꯛꯂꯕ ꯃꯪꯂꯥꯟ ꯃꯤꯀꯨꯞꯁꯤꯗ ꯅꯤꯡꯈꯥꯏꯔꯒ ꯇꯥꯔꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯆꯦꯠꯅ ꯅꯤꯡꯖꯕꯅꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯣꯠꯅꯔꯛꯄ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ
ꯃꯁꯤꯗꯕꯨ ꯊꯋꯥꯏ ꯆꯥꯛꯂꯣꯏꯗꯕ ꯀꯔꯝꯕ ꯃꯃꯥ ꯂꯩꯔꯝꯒꯅꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏ ꯃꯀꯨꯞꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯁꯂꯥꯏ ꯉꯥꯛꯄ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯃꯌꯥꯝꯕ ꯁꯤꯈ꯭ꯔꯕꯗꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯈꯟꯈꯤ ꯃꯗꯨꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯀꯥꯏꯔꯕꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯍꯤꯌꯥꯏꯅꯨꯗꯒꯤ ꯍꯦꯟꯅ ꯃꯥꯅꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯃꯤꯁꯛꯇꯣ ꯄꯥꯝꯆꯨꯏꯒꯤꯗ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯗ ꯄꯥꯝꯆꯨꯏꯅ ꯋꯥ ꯌꯥꯟꯗꯨꯅ ꯅꯤꯡꯊꯤꯅ ꯃꯁꯥ ꯍꯤꯗꯣꯛꯂꯕ ꯎꯕꯗ ꯍꯪꯂꯛꯏ ꯄꯥꯝꯆꯨꯏ ꯀꯔꯤ ꯇꯧꯒꯦꯔꯥ ꯃꯦꯔꯥ ꯋꯥꯌꯨꯡꯄ ꯄꯥꯡꯊꯣꯛꯀꯦ ꯁꯨꯃꯥꯡꯗ ꯃꯩ ꯊꯥꯟꯒꯦ ꯃꯦꯔꯥ ꯋꯥꯌꯨꯡꯄ ꯍꯥꯏꯕꯗꯤ ꯇꯝꯗ ꯄꯥꯡꯊꯣꯛꯄꯗꯨꯔꯣ ꯍꯣꯏ ꯅꯪ ꯁꯥꯎꯒꯦꯔꯥ ꯑꯃꯨꯛ ꯅꯨꯄꯥꯗꯨ ꯅꯣꯛꯏ ꯀꯔꯤꯒꯤ ꯁꯥꯎꯒꯦꯔꯥ ꯑꯩꯗꯤ ꯁꯥꯎꯈ꯭ꯔꯣꯏ ꯑꯩ ꯃꯕꯨꯛ ꯐꯔꯛꯄꯅꯦ ꯑꯗꯨꯝꯕ ꯑꯩꯕꯨ ꯂꯛꯅꯒꯅꯨ ꯃꯅꯥ ꯑꯣꯏꯕ ꯃꯩꯇꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯕꯗ ꯃꯌꯥꯝꯕ ꯑꯩꯈꯣꯏꯅꯁꯨ ꯂꯥꯃꯩ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯕ ꯀꯥꯏꯗꯦ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯎ ꯋꯥꯁꯨ ꯌꯣꯛꯈꯠꯄ ꯑꯀꯣꯏꯕꯒꯤ ꯈꯜꯗꯁꯨ ꯑꯀꯥꯏꯕ ꯄꯤꯔꯨꯗꯕ ꯁꯥ ꯎꯆꯦꯛꯀꯤ ꯃꯀꯣꯜꯁꯨ ꯊꯨꯒꯥꯏꯔꯨꯗꯕ ꯂꯥꯃꯩ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯎꯠꯇꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯎꯃꯩ ꯊꯥꯟꯕ ꯌꯥꯎꯁꯤꯟꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯑꯣꯏꯕ꯭ꯔꯣ ꯅꯪꯅ ꯁꯨꯛꯊꯕꯗꯣ ꯆꯤꯡꯃꯤ ꯄꯨꯝꯕꯅꯁꯨ ꯌꯥꯒꯅꯤ ꯇꯝꯃꯤ ꯈꯨꯗꯤꯡꯅꯁꯨ ꯍꯔꯥꯎꯒꯅꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯐꯕꯅꯦ ꯃꯤꯅ ꯄꯨꯁꯤꯜꯂꯛꯑꯝꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯥꯏꯅꯤꯡ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯕ ꯍꯥꯎ ꯑꯩꯈꯣꯏꯅꯤ ꯀꯔꯤꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯆꯠꯅꯕꯤ ꯂꯧꯁꯤꯟꯕꯗꯤ ꯉꯝꯂꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯀꯥꯗꯨꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯌꯥꯟꯕ ꯉꯝꯈ꯭ꯔꯒ ꯀꯔꯤꯒꯤ ꯃꯦꯔꯥ ꯋꯥꯌꯨꯡꯄꯒꯤ ꯋꯥ ꯌꯥꯟꯗꯨꯅ ꯌꯨꯡꯕ ꯉꯝꯃꯣꯏ ꯀꯔꯤ ꯃꯣꯏ ꯃꯩꯇꯩꯅ ꯍꯥꯏꯅꯕꯗꯣ ꯄꯦꯅꯥ ꯑꯃꯨꯛ ꯂꯥꯏ ꯅꯣꯛꯆꯩ ꯄꯥꯝꯆꯩꯗꯣ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯁꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤ ꯄꯦꯅꯥꯗꯣ ꯑꯁꯨꯝꯅ ꯂꯦꯟꯄꯗꯣ ꯍꯩꯀꯠꯇ꯭ꯔꯥ ꯈꯟꯕꯅꯤ ꯌꯥꯝꯂꯨꯏ ꯃꯈꯣꯜ ꯊꯣꯛꯎ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯈꯣꯡ ꯄꯤꯕꯗ ꯃꯗꯨꯗ ꯑꯩꯅ ꯏꯀꯥꯏꯕꯁꯤ ꯂꯣꯏꯈ꯭ꯔꯦ ꯄꯥꯝꯆꯨꯏ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯂꯩꯔꯝꯈ꯭ꯔꯣ ꯑꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯊꯥꯗꯨꯅ ꯄꯥꯎ ꯊꯥꯛꯀꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯃꯩ ꯊꯥꯟꯁꯤꯀꯣ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯄꯥꯝꯆꯨꯏꯉꯝꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯩ ꯊꯥꯟꯒꯠꯅꯔꯛꯂꯤ ꯃꯩ ꯊꯥꯟꯒꯠꯂꯛꯄ ꯑꯗꯨ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯅꯤꯡꯊꯧꯔꯦꯜꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯝꯄꯥꯛ ꯄꯨꯝꯕ ꯃꯩꯉꯥꯜꯅ ꯇꯟꯗꯟꯒꯨꯝ ꯉꯥꯜꯂꯕꯗ ꯂꯤꯛꯂꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯩ ꯊꯥꯟꯒꯠꯅꯔꯛꯂꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯟꯕ ꯎꯕꯗ ꯇꯝꯄꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯛꯆꯥꯅꯔꯤ ꯑꯣꯏꯔꯤꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯕꯝꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯀꯗ꯭ꯔꯥ ꯃꯤꯄꯥꯏꯕ ꯄꯣꯛꯅꯩ ꯈꯨꯠꯁꯦꯝꯅ ꯁꯂꯥꯏꯔꯦꯟꯗ ꯍꯪꯂꯔꯤ ꯏꯅꯤꯡꯊꯧ ꯃꯁꯤꯕꯨ ꯑꯐꯕ ꯈꯨꯗꯝꯂ ꯑꯩꯗꯤ ꯃꯤꯄꯥꯏꯈ꯭ꯔꯦ ꯏꯁꯥ ꯅꯤꯡꯊꯧꯔꯦꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯨ ꯐꯪꯗ꯭ꯔꯤ ꯁꯤꯖꯥ ꯑꯗꯨ ꯍꯥꯛꯅꯁꯨ ꯋꯥꯁꯤꯟꯒꯅꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯂꯥꯟꯒꯤ ꯃꯍꯩ ꯄꯨꯝꯕ ꯍꯩꯔꯕꯅꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯔꯝꯒꯅꯤ ꯁꯅꯥ ꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯏꯆꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯈꯪꯂꯒꯅꯤ ꯉꯥꯏꯈꯤꯁꯤ ꯇꯍꯥꯒꯅꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯏꯁꯥꯒꯤꯗꯃꯛ ꯋꯥꯔꯦꯗ ꯏꯅꯤꯡꯊꯧ ꯃꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄꯗ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯗ꯭ꯔꯕ ꯏꯆꯥꯅꯤ ꯁꯅꯥ ꯐꯝꯕꯥꯛ ꯇꯣꯡꯕ ꯐꯪꯗ ꯂꯃꯈꯥꯡꯗ ꯃꯄꯨꯟꯁꯤ ꯃꯥꯡꯈꯒꯗ꯭ꯔꯥ ꯃꯤꯄꯥꯏꯈꯤꯕꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯃꯇꯥꯡ ꯆꯥꯅ ꯋꯥꯍꯩꯒꯤ ꯃꯍꯩ ꯇꯧꯔꯛꯂꯤ ꯈꯨꯠꯁꯦꯝꯗꯣ ꯃꯆꯥꯕꯨ ꯐꯝꯕꯥꯜꯗ ꯇꯣꯡꯍꯜꯂꯒꯅꯤ ꯈꯪꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟꯗꯒꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯋꯥꯍꯩ ꯇꯥꯅꯕ ꯍꯣꯠꯅꯔꯛꯂꯤ ꯁꯂꯥꯏꯔꯦꯟ ꯈꯨꯠꯁꯦꯝꯒꯤ ꯃꯇꯧꯗ ꯀꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯣꯠꯅꯕꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯤꯄꯥꯏꯒꯅꯨꯀꯣ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯏꯔꯩ ꯑꯅꯤ ꯂꯣꯝꯕ ꯁꯂꯥꯏꯔꯦꯟ ꯅꯠꯇꯦꯀꯣ ꯁꯤꯖꯥ ꯁꯅꯥ ꯍꯣꯡꯕꯗꯣ ꯂꯩꯃ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯊꯨꯡꯂꯔꯤ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯄꯥꯎꯗꯝꯂꯛꯏ ꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯔꯦꯜ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯂꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯆꯤꯡꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ ꯁꯅꯥ ꯍꯣꯡꯕꯅ ꯃꯥꯒꯤ ꯈꯪꯕꯗꯣ ꯇꯝꯂꯛꯏ ꯃꯤꯄꯥꯏꯕꯤꯒꯅꯨ ꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯃꯛꯇꯗ ꯉꯁꯤꯗꯒꯤ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟ ꯈꯨꯠꯁꯦꯝ ꯉꯛꯅ ꯌꯦꯡꯅꯩ ꯑꯃꯔꯣꯝꯗ ꯂꯤꯛꯂꯥꯏꯒꯤ ꯈꯨꯟꯗꯁꯨ ꯅꯤꯡꯊꯧꯔꯦꯜꯅ ꯃꯩꯉꯥꯜ ꯌꯦꯡꯂꯤꯕ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯤꯛꯂꯥꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯤ ꯃꯩꯇꯩ ꯄꯥꯈꯪ ꯀꯔꯤ ꯌꯦꯡꯕ꯭ꯔꯣ
ไม่งาเก่งลำเลยบะพะจับรอพะใจยามพะใจเล็กไล่สุดตำปากลำบุยิงละกะนกมีเตาระอีชิงกิลำตะกี้ตำปากลำบุยิงบะเสยามนุ่งสีบันนี่นิมิตากีมาตำดันสุเห็นบันนี่อเทงบะหิงดาลำดำตามนะอปิกปะไม่งาสิงนามุสิงงานดุนเลยบะดอมิดฟัมหงบังงำดะบันนี่พวกนี้ยามนุ่งสีบันนี่นิ่งเท่าเรศนกมีเตาดุนให้ระอีอดูบดีตำปากกิลำดำตะกี้ยิงหลักปะดสุนิมิตากีอมังมุมรักสิดาจิงโดลดาปิกปะไม่งานะงานบะอุบดาอสุกิมตินุ่งสีบะพวกลังนี่มิดฟัมหงบังงำดะบันนี่จิงดะกี้ตำปากกิลำดำบุยิงทบดานุ่งสีบะปุยตำปากจิงสางปะเรงโบยิงหลักปะดานุ่งสีบะปุยอดูกะไกกินอคังเดอามันอามาโบนุ่งสีบังงำนะดริบะฮาวไม่ได้จิงมีตามีหายดนะใครดอกนะบุขนาริบะโฮมาดูดีอปังบกิวาคัลนี่อปกปีมาดกิพังมามีนุ่งสีบุกเอาทกละกะนปีมาปามกิมันเองปกิมีนุ่งสีนะฮีนันลุ่มนันเลวบกิมาองนี่พานาออยตุนัสโซนิงอลมาวานะปีบากิทักตากักขัดบคักยารอยปีบานะปีบานิงอลมาวานะนิงอลมาวามาดูขังนะจัดกระดงนี่อิมาดกิเห็นบกรีเลยบกิมาจ่ายคอยกิบเมกิมีวาลอรุบกีอดุกละมังนะบันนี่อจุมบะเซงบลัมบีอุบพังลักปมีกุปตาเมตตะกิปีรังสินทาดนะอิมากิมาคงสกนครุมละคินีเล็กไล่กิวาไอซิดานิงทอเรลวาคัลจักทอรีมานักตะฟัมลิบิเล็กไล่กิขุดปารีเล็กไล่สุขุดตลกทบปะตาวเดสุกตะยิงเลยนุปีดูกิขุดโตมาจินนทำละกะยามนุชีเครจิงกิเลยรังนักเซทำกิปะขังไอกินาปะดะจินจระเกจิงเลยรังเนนาปะดะจิลให้เดสากายนาตัยนหายระบดีนังกำดาวบะไอเคยนี่กินุชีบันอุลัมเซสนาเลยบักตะจิงมีนิงอลสุเลยมาเรียนบิโอยไว้ยัยให้ยังไว้นิงทอเรลไอนักกังเลยนิงทอโอยวะมาตัมดะจิงมีนิงอลนะฮักนะกังเลยมาเวมโอยวิโอนังบุกังเลยมาโอเห็นมางำดระวะนิงทอเรลไอกิทาวายคุดักตะทาดกันี่เล็กไล่ส่วนนิงเท่าเรลโบนุ่งสีระมาเลยนิงเท่ากิทบากตั้งอาทารีมามวนนกตุนาไปเจรกีจิงมีนิงอลไอนะสนาเลบักสิกิมาเบมาสรีวาสเกาบิกันโนนานาวไลบักเจ้าบินีขังเบียวละมาขังดาตังคืนนิงอลไอบุหนดกปิรำกันโนอามันอามากิดามักเลบตุนสรีวาสักนักเรทำไมปีนักเรอามันอามาบนุ่งสีนักเรนิงทอเรลกินุงสีบะมินัมบันนัตติเล็กไล่น่ะสุขังละดนะนุงชีบะบุตรามโนโอคิบันีนงมากินุมิดนี้ไลส์นาโดสนาหงบกินักตะไฮเรรีมิดอุชิโลคาริกิโนโอฮิเดอุชิโลบะใครโนไม่ยังหันเกสนาหงบดูอุชินเกรไลส์นาโดตรงเดลโลลิบสินายเจปุโทรักละกาสนาหงบกิมิดมังดทำเลยอันนี้ดูนาตอริบดอมีคดิงกิสิตรยิงลิบะเห็นจูนโอเกรมาบุกพัดตะวกิมินกอมันนกละกาไม่เลยดุนหันคีไลส์นาฮาราวน์ไฮรียารีปังโตสนาหงบดูมิดปังโทรักปดาเลยรำลิบสินายเจดูบูมิดกุบตียิงเลยไลส์นาให้นำมายิกสิงนะฮักลิบะอดูบุยิงเลยไม่ทงมักสิลีสนาหงบดไลส์นาบุสังตรึกยิงเลยอดูบุไลส์นาดีฮาราวนาสนาหงบกีขุดตาสนายใจโดทำเลยเหล่าสโลไอกิดีนังนลุยเจรีขณะอามาดทำไว้ปรีกระไรมาปกซีมกีนังกิดมักเลียบเลยนี่ใครนุสุขทะเลดอนังดิเกชูหายระรอยจักไองวนดิเกชูหายนิงจับระบะฮาราวดับรคุดอลสิเกะสนายเวมาว่าให้คราหายกิหายดุนะจินกังขลักปดางาไซดกีมังดุนะเลยดิบนองโดอามูบลัยจินนาปูบังงามจัดนะเลยไม่ตำนจุดทารักเลสนาหงบกิขจายดานงลิกในเยริกปดาอดีอาได้ยินขัดลุรกาเลสนากิขุดังไปดุนะจีนบะฮวีนงสิสุมาตังจะอาคิดเรเชนสิเลยอันนี้โดสนาหงบกิเลยฟัมดาคณะสุเลยเตมาพัมสิดาสนาหงบุตรนีเลยริบะอาคักอราวกลุยนันนะชุรักลิบนงดุนะสนาหงบกิทำไว้ดาพอรำบปากขัดบะมีไปบดอกมังันเกรค
ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯅꯥꯏ ꯆꯩꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯁꯅꯥꯗꯁꯨ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯁꯅꯥ ꯍꯣꯡꯕꯒꯤ ꯏꯍꯨꯜ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯁꯅꯥꯕꯨ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯆꯨꯊꯔꯤꯕ ꯅꯣꯡꯍꯧꯗꯨꯁꯨ ꯍꯤꯅ ꯀꯟꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯈ꯭ꯔꯕ ꯍꯦꯟꯖꯨꯗꯣ ꯍꯤꯍꯥꯏꯅꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯏꯆꯦ, ꯑꯩꯅ ꯇꯝꯂꯤꯕꯁꯤ ꯑꯁꯦꯡꯕꯅꯤ, ꯏꯃꯤꯠꯁꯤꯅ ꯎꯔꯛꯄꯅꯤ, ꯄꯥꯎꯊꯥꯡ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯃꯛꯅ ꯁꯅꯥ ꯍꯣꯡꯕꯗ ꯁꯤꯅꯥꯏ ꯆꯩ ꯄꯤꯍꯧꯔꯦ꯫ ꯁꯅꯥ ꯍꯣꯡꯕꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯍꯧꯔꯦ꯫ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯁꯔꯤ ꯋꯥꯁꯛꯅꯍꯧꯔꯦ꯫ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯗ ꯄꯥꯎ ꯇꯝꯂꯤ ꯍꯦꯟꯖꯨꯗꯣ꯫ ꯁꯦꯝ ꯁꯥꯖꯤꯟꯕ ꯃꯥꯒꯤ ꯄꯥꯎꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯆꯨꯝꯂꯛꯀꯗꯧꯔꯦ꯫ ꯍꯤꯌꯥꯏꯅꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯏ꯫ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯏꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯍꯣꯡꯗꯣꯛꯍꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯕꯨꯙꯧꯅ ꯊꯧꯖꯥꯟꯕꯤꯔꯦ, ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥꯁꯛꯄꯨ ꯍꯟꯗꯣꯛꯍꯟꯕ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯅ ꯀꯪꯂꯩ ꯂꯩꯃ ꯑꯣꯏꯅ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯗꯤ ꯀꯪꯂꯩ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯍꯦꯟꯖꯨ, ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯧ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯅꯪꯁꯨ ꯏꯆꯦꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯏꯆꯦ, ꯅꯧꯄ꯭ꯋꯥ ꯍꯦꯟꯖꯨ ꯑꯣꯏ ꯂꯩꯔꯤ, ꯀꯔꯤꯒꯤ ꯏꯆꯦꯅ ꯋꯥꯕꯤꯔꯤ? ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯏꯕꯥꯏ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯍꯟꯗꯣꯛꯍꯜꯂꯒ ꯏꯌꯥ ꯁꯂꯥꯏꯕꯨ ꯏꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯆꯨꯔꯝꯂꯤꯕ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯁꯅꯥ ꯍꯣꯡꯕ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯤꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯀꯨꯏꯔꯔꯣꯏ ꯁꯂꯥꯏꯔꯦꯟꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯒꯅꯤ꯫ ꯈꯨꯠꯁꯦꯝ ꯂꯩꯃꯅꯁꯨ ꯈꯪꯂꯛꯂꯒꯅꯤ꯫ ꯑꯍꯜꯁꯤꯡꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯈꯪꯖꯗ ꯑꯅꯤꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯈ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯐꯥꯖꯤꯟꯕ ꯉꯝꯗ ꯂꯩꯁꯅꯥꯒꯤ ꯍꯛꯆꯥꯡ ꯁꯅꯥ ꯍꯣꯡꯕꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯨꯗꯦ꯫ ꯃꯁꯥꯅ ꯌꯥꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯥꯛꯍꯧꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯁꯅꯥ ꯍꯣꯡꯕꯅ ꯇꯞꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯃꯪꯂꯒ ꯐꯝꯂꯗꯤ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯁꯥꯎꯅꯤꯡꯗꯦ꯫ ꯂꯩꯁꯅꯥꯅ ꯄꯤꯔꯛꯄ ꯁꯤꯅꯥꯏ ꯆꯩ ꯑꯗꯨꯕꯨ puthokhlaga ꯁꯅꯥ ꯍꯣꯡꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯨꯗꯣꯜꯁꯤꯒꯤ ꯃꯃꯜ ꯑꯩꯅ ꯅꯐꯝꯗ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯅꯈꯤꯕ ꯃꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯍꯜꯂꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯦ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯛꯂꯣꯏ꯫ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤꯗꯕꯗꯣ ꯂꯩꯁꯅꯥ ꯃꯤꯀꯨꯞꯁꯤꯗ ꯃꯤꯄꯥꯏꯔꯛꯂꯦ꯫ ꯁꯅꯥ ꯍꯣꯡꯕꯕꯨ ꯃꯤꯄꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ? ꯆꯠꯂꯣꯏ꯫ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯃꯤꯄꯥꯏꯒꯅꯨ꯫ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯄꯤꯕꯅ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯅꯥꯛꯇꯒꯤ ꯇꯥꯝꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯂꯝꯃꯨ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯣꯏ ꯏꯅꯥꯛꯇꯒꯤ ꯇꯥꯝꯈꯤꯕ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯑꯩ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯨꯗꯤꯡ ꯈꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯍꯜ ꯂꯃꯟꯒꯤ ꯃꯤꯆꯩ ꯄꯨꯝꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯂꯥꯞꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯂꯥꯞꯄꯣꯏ, ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯑꯉꯥꯎꯕꯤ꯫ ꯅꯅꯥꯛꯇꯒꯤ ꯁꯨꯛꯂꯥꯞ ꯂꯥꯞꯄꯣꯏ ꯑꯩ꯫ ꯃꯥꯁꯨ ꯃꯤꯄꯥꯏꯕ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕ ꯍꯧꯅꯁꯥ ꯊꯦꯝꯖꯤꯟꯕꯤ꯫ ꯍꯦꯟꯖꯨꯅ ꯄꯥꯎ ꯇꯝꯂꯝꯂꯕ ꯍꯤꯌꯥꯏꯅꯨ ꯄꯟꯊꯕ ꯇꯧꯗꯦ꯫ ꯁꯂꯥꯏꯔꯦꯟ ꯑꯃꯗꯤ ꯈꯨꯠꯁꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯦ꯫ ꯁꯂꯥꯏꯔꯦꯟ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯡꯂꯛꯏ, ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯌꯥ ꯂꯥꯛꯆꯩꯗ! ꯀꯔꯤꯁꯨ ꯂꯩꯇꯕ ꯐꯤꯗꯠ ꯄꯥꯇꯄꯟ ꯃꯆꯥ ꯃꯥꯅꯁꯨ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯤꯡꯅꯔꯝꯂꯕ? ꯃꯄꯨꯅ ꯆꯥꯂꯦ ꯃꯇꯤꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯇꯣꯜ ꯂꯦꯞꯂꯝꯂꯕ? ꯈꯪꯒꯅꯤ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯍꯨꯏ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦꯗꯣ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯜꯂꯤ, ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯣ꯫ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯁꯅꯥ ꯍꯣꯡꯕꯗꯣ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯥꯛꯑꯣ ꯍꯥꯏꯔꯣ꯫ ꯊꯤꯜꯂꯕꯅꯤ, ꯄꯟꯊꯕ ꯌꯥꯔꯣꯏ ꯇꯝꯂꯁꯨ꯫ ꯅꯨꯄꯥꯗꯨ ꯇꯐꯤꯡ ꯆꯦꯟꯈꯤ꯫ ꯁꯂꯥꯏꯔꯦꯟ ꯈꯨꯠꯁꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯁꯤꯖꯥ ꯅꯆꯥ ꯂꯩꯁꯅꯥ ꯐꯥꯖꯤꯜꯂꯨ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯏꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯁꯤꯖ ꯅꯈꯣꯏ ꯑꯅꯤꯃꯛꯁꯨ ꯅꯄꯥꯝ ꯂꯝꯗꯝ ꯐꯪꯍꯟꯒꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯋꯥꯍꯧꯗꯒꯤ ꯍꯤꯌꯥꯏꯅꯨ ꯈꯨꯠꯁꯦꯝꯗꯨ ꯁꯂꯥꯏꯔꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯟꯅ ꯌꯧꯔꯛꯄꯗ ꯁꯅꯥ ꯍꯣꯡꯕꯗꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯂꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯁꯅꯥ ꯍꯣꯡꯕꯅ ꯍꯪꯖꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕ ꯀꯔꯝꯕ ꯅꯌꯥ ꯊꯪꯉꯤꯅꯣ? ꯇꯥꯛꯄꯤꯔꯣ ꯅꯅꯥꯏꯗ꯫
lamja sara minai masa khut tharak le salairen sana hong ngak pa pokchei khut tingthok laga hauna laur ei salairen na mapu masa khangdaba hui se yo ling thango panthade salairen di makhutta yo ling thang du na thamki khutta sajai pailaga salairen gi mahut sanau hong bu wangang da tamthina chaifam masing khangda kanthat pire ma bu duk thina phuri ba ki maram haujak su khangjadri adubu chingna badi poki ningthau gi mana faklang da theli kari gi khangde nangum khumit khudang digi horakpa nama na pan masak khangdaba misakpu aina mi oina thai khanbro na pangal adu kanjaba nai khara heijabadu nak na sana na sabu kauthok le natro minnai macha lukhak chaba nang nasu ai gi amat pok chabi imom langlen tam phawa ngumlon leisnabu kudum chanda bo na ramba ai gi phiji phina ne lamba makhya chiklaga sana hongbu bu amuksu makhut pi na phuthari phuba amuksu leplaga salairen na ningthau ai bu singnabadi kari chairak phangani nang khangjari bani numit humni da chara amadagi hena pijaroi mai thak ta ngauduna nang bu tapna loishin gani chaina fawanda khudak sida hat patawroi nungti numit khuding nang bu otgani sana hongba mana chingnari bada chumlabada chaina fanglabasu nokphet tawri maduda salairen sauraduna anam kan manupa sigi maraida maitan arab hapu yathang sigi khudak ta pangthori sana hongba gi leida maital arab hap tu no olei sana hongba do mapida na orong onkhatuna khangi sana sangai da khutsemna leisna bu chei thangduna warak watimli nangse leima ningthau ani gi amatta poksabi imomni karigi kauri leibak sigi amatta ngaidaba sanai be mani miyamna sonari bani aduga nangna ekhoi punamakki izzat pu lokha da hiroktuna lamja sara minnai masa aduga mari lenaramba masibo hongnabro nungsibagi mafamda bo hongnada ba haiba amamuk leibro ima lamket pi khutsemna leisna gi maida khupakna thai khangbra aigi sin thakta arang nanda khumba mikupsidagi nang mapal thokpa yaroi karigumba thoraklamba nang afabo oiroi namit tangbro nangbo leibak sida leiriba matik saba nupa mayam sidagi apamba khalam harau yagi madudi natte phizet phigai setba horakpham khangdaba machadubu khalamba phizet phigai setba mahangto aigi phamdadi khwaidagi mamal yamba posakni masi machin hangatnak yam khumgadawri naitom sapini haiduna luna tawrubagi mahiro laidam lengumlaba maphamsida leningdraduna maigi komda songthage thorang asomna laungnai mama macha salairena sana hongbabu otpo otlamlaga thorakpada tan chadaba ningthorel do liklai bu puduna mapabu khurumbu changlei macha ubada salaire nokphe tawsei adubu ma bu khurumlakpa mikupta sakhangdabi lamlanbi amasu yoksilakpaduda masadu handui ipagi bungo karinu nangna tawraklibase pabong mahakse nachana loinabi oina chingdagi heglakpa lairang na chomni nachagi punshi khonglo eijarage pabong na nachana ma bulawshinbiu atopa pumpham amada oiramlabadi salairen wakhal khantharamba yabani adubu hairanglinge yuranglaklabada haidubusu chada yudubusu thakta langkhaibagi matau tawrakli nong khongbagum khikna lawrai magi siza adubu mayamdu thaktak nikle salairen gi khonjawda khutsem su phingna chenthorei machana leptuna leirambada angak pupoi salairen ningthauda khut thillaga saungna hey nangna pokpa nacha singji wayong sa de ne nacha nu pisu lamketli mama pai khoi bu ki de nacha nu pasu mathong hukti mama pai khoi bu na chungdi ying mana tawrakli buse chingmi ningol amabu aigi sagai da laiting oihengani pusilakli magi na pada na chom oigani laushin biu hairi masi bu kari matongno khutsemdo machawu hangni yomlaba mit yengni yingli ningthorel khutlonarai mamagi maphamda changjarei ima nachana soikilan kiba khuding haida singdabani khallaga ngakpiu chingda satpi leirang khongul melaini anema maphamda satpa leirang natte narak mongsongda sa ucheki yarek phamda satpa leirang sunate awang batala pambel wang thoiba magi usada cheksinna sachabi melai lesna nongsum pal ko leirang duga pangkhak oibi leirang ni nacha aigi napada chinbada ima pabungi mai khoroi ikutsina pamjan hek charak palairang adubo na chom semlaga na chagi na pada chilan biro kari haiba nang khangra nang
Macha leisnagi maramgidamak asawbana luton satliba khutsemna ningthaurelgi khazaida thaduna phurakle. Nakhoina naning pangtok tawba yabro. Napa nama aikhoini hinglina. Namin uba leirang amabu phazai haiduna. Kanano karino khangda hekruraga nachom oina chinagi haiba yabro. Nakhutna leirang dubu hektringi nakhoigi tungda leiriba aikhoibu ningsingdabro. Mathong maram khangdaba leirangbu phazai haiduna hektuna puraklaga sana konungi leiting oihanba yabra. Ima saugat bigino. Ningthaurel na mamabu themna bohonari salairena. Siza nang hausu phaba kaidori. Nachana purak palairangsi konungi wangmada langthoklucho. Aigi konungsida magi chanafam leiti. Nakhoi kana lei ahenba pambi masagi horakpham satpham khangdabi leirangse konungi wangmada thapna langthoklu. Amuk hana satpa ngamdanaba leina pumba nang theklamu. Khutsemna tawtharakpa yathangni yathang sipu kakpinaba kana leiti. Masibu ngak loidaba kana leiti. Khutta khutlai paiba lanmi khara changsilaktuna liklai bu phana bu honarei. Liklai do ningthaurel bu yinglei. Akibadi pokti adubu pangal phudok luba ngamdre. Liklai bu phage tawrakpa mikupta ningthaurena lanmi sing adubu mapa mamagi mamangmaktada phutharakle. Lanmi sing phuthaba loirabada ningthaurel na haizarei. Maabu sokpa kanagi matik nati. Aingonda noina tawningba tawbada ai karisu hairoi. Adubu maabudi soke khangano. Kari waraktaba macha. Nangumana salairen aigi konungda aigi sana sangaida. Salairen aigi mitmangda adumna makhongpong na ngangbagi kari na tiklei. Machabu sapu kanna khupag thai salairen khutsemda onsilei. Siza, masira nakhoina nachabu warai haibado. Makhoi adumakna aigi mayokta leplaklaba. Warobiganu pabung masida ima anigi mara leiti. Isana pamjana thangzaba khongthangni. Ai mabu thadokpa ngamoi. Ma nataba kana amabu aigi mitna hanna yengkhraroi. Thangna fana wahai singsi hairamlaga ningthaurel liklai bu kut samlaga magi kada pusinkhre. Khutsemna machabu kauduna lauraga lehawi. Ningthaurel!